ngasi April gi tang kuni panda thokiba thodok wathok sing gi matangda phongkiba pause singdagi marui bakhra lokphacharaga Manipur Circle News ki maikai dagi pautamjagi ahan bada kanglei pak ki mera pause dagi lokhachage kautruk senjam chirang amadi kadang banda KUKI militant singna landarakre khuthokna baduda KUKI militant ama sire ahum asok-apan nangkhre COTU na total shutdown lauthokre pathok chage taminase ngasi ayu KUKI khulai paiba singna Imphal West ki kautruk senjam chirang amadi kadang bangi akoiba mafam singda nongmai amadi bomb kapsinduna landa khibaga loinana khulngakpa singna handuna khothokna khibagi thodokta KUKI khulai paiba mioi ama leikhidabaga loinana ahumna asok-apan nangkhre hairi pawasina hai khothokna baduda leikhidraba KUKI militant adugi maming lamlang kipjan sahini phumari apokpa leikhidraba lunlet kipjan kawi hairi El Molsang village saitu Gamfa zone subdivision Sadar Hills dagini hairi lamang kipjen bu nongmaina kaptuna hatkhiba amadi mioi ahum asok-apan nanghankiba asibu yamna kanna yaningdaba phongdoktuna committee on tribal unity COTU na ngasi Kangpokpi district pumba pung 12 total shutdown tawbagi khongjang changchilagani haina lauthopaga loinana national highway number 2 Imphal Dimapur lambi su COTU na total shutdown gi khongjang changchingani haina lauthokre pawasina hai kautruk ki maning thangba saruktagi ngasi ayuk pung 5 rom tarakpa matamda KUKI khulai paiba singna bom amadi nongmai sajanaduna landarakkhibani ahanba oina Harauthel Sports University ga naknana leiba Bethel KUKI khuldagi kautruk mitai khul tamna nomai amasung bom kapthaduna landarakhi masigi matungda Harauthel sansang amadi mulai hairiba KUKI khul asidagi sanjam chirangna singba mitai khulda atara kham leitana nomai kapthaduna landarakkhibani hairi maduda khul ngakpa khonja singna su handuna nomai kapki akanba mawongda KUKI militant singa singthaktagi mitai khul singda landarakhiba asigi pau tabadagi thodok thokphamda ngasi ayuk pung 3:45 rom taba adwaidagi hauna nomai kapna phamda combined force ki kangbu Casper gari ga loinana thomjilakhi loinana asok-apan yaurakpa matamda khutakta punabagi damakta ambulance na singba thodok thokphamda changchilakhi hairi hojik phawbagi KUKI militant singna khulingduna leiriba mafam asi Harauthel Sports University mathak thangba singi yadong pareng asini mafam asida KUKI militant singna matam kayage mamangdagi sing lambi kaktuna fazana semduna makhoina landaba nungaina bathabak paikhatkre hairiba mafam asida hojik KUKI khulai paiba mioi kaya masing khangdana thomjinduna leire hairi ngasi ayuk pung 5 dagi hauna nomai kapnaba asida mateng pangnabagi damakta Kangpokpi amadi Modbung rom dagi KUKI militant sing tongan ba gari ahumda Bethel KUKI khulrom da thomjin khre hairi makha tana nungthil pung 5 fawba bom yauna kanma mawongda kautruk senjam chirang amadi kadang banda KUKI singna landarakhi hairi amarom da ngasi numit yungba pung 12 dagi hauraga COTU na pung 12 gi total shutdown gi khongjang changchin khibaga maram oiduna Kangpokpi district ta lambi da gari sen bagi sang hanthaki dukani yauna lalolithi ki mafam sing thonglonakhi adum moinamak hojik phawbagi oina pamdaba thodok thokpagi pawde leite hairi